세명한비에 파래. 파봐 파봐 오이자라게 파래 마는 비디오 보는 랭 망게 오이. ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯨꯞ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞꯁꯤꯡ AATMꯅ ꯖꯤꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯅꯕꯒꯤ ꯗꯣꯅꯦꯁꯟ ꯆꯠꯄꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯌꯥꯝ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯁꯤ ꯍꯣꯏ ꯑꯣꯏꯖꯔꯒꯦ ꯏꯃꯥ ꯁꯤ ꯌꯧꯔꯝꯃꯗ ꯍꯣꯏ ꯃꯃꯥ ꯍꯣꯏꯁꯨ ꯆꯠꯄꯤꯔꯣ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯆꯒꯦ ꯃꯇꯦꯡ ꯄꯥꯡꯉꯤꯁꯦ ꯖꯤꯔꯤꯗ ꯃꯇꯦꯡ ꯄꯥꯡꯕ ꯆꯠꯀꯗꯕꯅꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏ ꯂꯩꯀꯥꯏꯒꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯉꯝꯖꯕ ꯈꯔ ꯈꯔ ꯈꯥꯏꯒꯠꯅꯔꯒ ꯑꯗꯨꯝ ꯄꯤꯕ ꯉꯝꯖꯩ ꯑꯗꯣ ꯖꯤꯔꯤꯒꯤꯗꯨꯗꯤ ꯈꯔ ꯂꯥꯞꯄꯛꯄ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯈꯛꯀꯤ ꯄꯩꯁꯥꯅ ꯈꯥꯏꯒꯠꯄꯗ ꯌꯧꯕ ꯉꯝꯗ꯭ꯔꯦ ꯈꯤꯇꯪ ꯌꯥꯝꯅ ꯄꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯗꯣꯅꯦꯁꯟ ꯆꯠꯆꯕꯅꯦ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯃꯜꯂꯦ ꯌꯥꯝꯃꯜꯂꯦ 진짜 처음부터 와, 뭐 와나라고 ngạc 야야 이씨 시 갔다니 왕한디 왕한디 막고지 안 리지 아니 로 뭐 때문에 아버지 그 사람 지금 한국 클라스 오케이 ꯑꯩ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯀꯩꯅꯣꯗꯅꯤ ꯃꯉꯥꯏꯗꯅꯤ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯔꯕꯁꯤꯡꯒꯤ ꯃꯔꯨꯞ ꯍꯥꯏꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤꯗ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯒꯤ ꯃꯥꯏꯀꯩꯗꯒꯤ ꯖꯤꯔꯤꯒꯤ ꯈꯨꯠꯊꯥꯡꯗ ꯂꯨꯄꯥ ꯂꯤꯁꯤꯡ 10 ꯃꯇꯦꯡ ꯄꯥꯡꯕꯤꯔꯦ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯁꯤꯡꯖꯃꯩ 360ꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯟꯅ ꯊꯥꯒꯠꯆꯔꯤ